Mizoram ki Chief Minister Lalduhoma na USA da pikiba speech amada India ge sovereignty da singnaba wafam fongdokibagi damak Lalduhoma gi mathakta Suo-Moto case laukhatnaba MSME gi hanage National Board Member Blackei na Ministry of Home Affairs da cherolama thakre. Ministry of Home Affairs ki Secretary da thaba cherol asi Manipur laingake Commissioner Home da su chap manana pisinkre haidi hiramasi gi matangda Blackei gi mayum da pangthokpa paugi mifam amada mahakna fongdorakpagi matungina Mizoram gi Chief Minister na extraterritorial Kuki-Zo unity ama semnabagi wafam fongdokhiba adu khwaidagi laibak thibani. Lalduhoma asi laibak asigi IPS officer ama oina thabak taurambagi mathakta state amage chief minister ama oina laibak ngaknaba wasak laukhiba miyoyamani mahakumba misakamana India ge apunbagi saktamda singnaba wafam fongdokpa asimag constitution ge wangmadane maramasina mahaki mathakta India laingakna chapchaba action laukhatfam thoi action laukhattaba taragadi logi mateng lauduna Supreme Court ta PIL thanaba thabak laukhatkani haina fongdorakhi. Laibak sigi security da integrity da achauba singnaba amoneba akoi ko jiuji awam no po Bharat da achauba charangna bal lairingai sida henna maidagi hajan badona charangna ba ma thon gadaba asiguma madi India dagi lammache ama phoga country ama semdiga hairakpase tasidi tasengna koigi national security da akoigi integrity da koi laibak sigi sovereignty da koi chaungna singnabane da Bharat sarkar na masida lemna thadok paro maki mathakte action logbiu Suo-Moto case ama logbiu madera karigumba Bharat sarkar na thindaragade koi ain gi oiba khongthang samvidhan gi manungda koi lokhot kani